Ukrul District ki TM Kasom Village ta sakhang da bakulai pai bisingna michamani nongmai na kaptuna hat kibagi thawong bu Manipur lenga ki mai kai degi akan ba maong da condemn tawrakli loinana thawong asiga mari leinana Chief Minister Yumnam Khemchana phongdorakpada hiram asiga mari leinana Litan Police Station da case register tawduna investigation gi thabak chatha ba haukibaga loinana case asi National Investigation Agency NIA da sinaragani haidi loinana mafam adu da security force na pak sanna thi bahumbagi thabak chathaba haukibaga loinana makhatana mafam aduda pamdaba thodok thoktanaba ahenba security force thamduna akanba chaksin thorang laukhatli haidi thawong asi stat asi da santi hanjin hanba pamdaba kangbuna chathaba thawong ni hairakli loinana security arrangement gi matang da Chief Minister Yumnam Khemchana amadi Home Minister Govt Konthauzamna awangba thaki mifam chathaduna mafam adugi fibam yengshinki loinana thawong asibu chathakiba sing fanaba security personnel singna laukhatpa thabak thauram da sumiyamna cooperation pibinaba Home Minister na abil tawrakli